खरुमजरी ISTV पाउमियंग ताबिरिब समुतराम नोकजरी हुजुमरिब पाउ निमित निनी की खोंगसत्ता बीजेपी की नेशनल प्रेसिडेंट अमदी जनरल सेक्रेटरी इम्फाल थुंगरे नॉर्थ ईस्ट बीजेपी की सरकार लेरबदी सेंटर न थादरकपा सेंथंग खुदिंगमक प्रजा सिंगना मपुंग फाना कानब फंगनी हाइना अमित शाहना फोंदोखरे पालिबा सरकार असिना चिंगी लमदा मखल अमतगी अवाटपा लेहंदनबा होनादुना लाकली हाइना चीफ मिनिस्टर अक्रम इबोबिना फोंदोखरे अमदी तरातरे सुबह चैलेंज कप वेटरन फुटबॉल टूर्नामेंट टीम कुन्ना सरुक यादुना ngasiदगी मपाल कांगजेपुंगदा हौख्रे हौजी मपुंग बपाव निमित निनी की मणिपुर खोंगसत्ता बीजेपी की नेशनल प्रेसिडेंट अमित शाह अमदी जनरल सेक्रेटरी रामलाल ngasi नुंथिल पुंग मरिरम ताबदा इम्फाल थुंगरे इम्फाल हेक थुंगलबगा उलौद लैबा बीजेपी मणिपुर प्रदेश की प्रेसिडेंट की युमदा चटलब तुंगदा सिंजमई चिंगा मथक्ता लैबा हाउ ग्राउंड मियामगी मिफम पांगथोखे नेशनल प्रेसिडेंट सेंटर अवांग नोंपोक लमदंगी थादरकपा साखत थौरांगी सेरफम सिंह मपुंग फाना फंगन बहाइबसी स्टेट सिंह असिदा बीजेपी की सरकार लेरबदी सोइदना ओइथोकनी हाइना फोंदोखरे हिरम सिदा रिपोर्टर मा आप मुझे बताइए ये 2000 करोड़ रुपया नॉर्थ ईस्ट के लिए दिया है इससे नॉर्थ ईस्ट का विकास होगा क्या होगा मैं बताता हूं नहीं होगा ngasi how ground pangthokpa nomgi oiba political conference aduda BJP ki national president Amit Shah, national general secretary Ramlal, national executive member Tapir Gao, state president T Chauba, ex president Singh Amadi, masing yamlaba worker Singh Renan office bearer Singh Sargaki, BJP Manipur Pradesh ki maikedi ki national leader Singh da khudolpot piduni kai khunaki Amadi, BJP Jindabad haiba kholau ke alauki Amit Shah na makhatana fondu ki bada lising ani supna taramari ki lok sabha mikal da BJP na masing yamna MP kaduna NDA sarkar center da leire नरेंद्र मोदी ने लुचिंग सरकार असिना अवांगपुक लमदमदा अहेन बे मियंग चंगदुना हेना चौकनना बहोनरी अवांगपुक लमदमगी लुपा क्रोर लिसिंग अनि रोम थाददुना चौकनना बहोनरी अदुबु स्टेट सिंग असिदा कांग्रेस सरकार लैबना प्रजा सिंग की निंग बथुंगनबा मपुंग फाना थबक पाइखटकनी थाजदे करिगुंबे स्टेट सिंग असिदा बीजेपी की सरकार लैरबदे सेंटर न थादरक सेनफम अमदी स्कीम के प्रजा सिंग निंग बथुंगने लुपा क्रोर चामरोम थाददुना मणिपुर स्पोर्ट्स यूनिवर्सिटी लिंगनबा सेल थादक्रै मसिदा सुनतना पावर सेक्टर टूरिज्म अमदी स्किल डेवलप तौननबा थबक पाइखटली हाइकी दिल्ली कितना भी पैसा भेज दे जब तक यहाँ पर भ्रष्टाचार विहीन सरकार नहीं बनाते हैं नॉर्थ ईस्ट का विकास कोई नहीं कर सकता मैं आज मणिपुर की धरती से पूरे उत्तर पूर्व की जनता को आह्वान करना चाहता हूँ पूरी नॉर्थ ईस्ट की जनता के आह्वान करना चाहता हूँ कि भ्रष्टाचार में लिप्त सारी सरकारों को उखाड़कर फेंक दीजिए और भारतीय जनता पार्टी को भ्रष्टाचार विहीन शासन देने का एक मौका दीजिए भारत सरकार बनने के बाद जितने रुपये नॉर्थ ईस्ट को दिए गए हैं वो रुपये अगर सीधे आपके बैंक अकाउंट में देते ना तो पूरे नॉर्थ ईस्ट की गरीबी दूर हो जाती है और विकास के काम की जरूरत नहीं थी मगर बीच में कुछ लोग जो है वो आप तक पहुंचने नहीं देते मोदी जी कितना भी भेजेंगे आप बताइए पहुंचेगा क्या पहुंचेगा इसलिए आपने यहां पर भारतीय जनता पार्टी की सरकार नेशनल जनरल सेक्रेटरी रामलाल ना बीजेपी से मेंबर क्रोतरा रोम लेदुना पृथ्वी द ख्वाइदगी चावबा राजनीति दल ओरे ngasi हेलीकॉप्टर दा इम्फाल तमना लाकदबदु वेदर फटबना मरमोदुना पुंग निपान मापलोम संगबल लंबी असि बाय रोड मणिपुरी प्रजा सिंह उननिंगदुना लाकपनी थेंगबगी दमक मियामना वारो बिदना बवाफम फंगदोकी भारत हौजिक कांग्रेस शासन मुततुना बीजेपी ना ख्वाइदगी एमपी मसिंग यामबो ओरे हंदकता पांगथोकिबा स्टेट खरगी जनरल इलेक्शन दसु बीजेपी ना ख्वाइदगी एमएलए मसिंग कादुना भारत ख्वाइदगी एमएलए मसिंग यामबो ओरे अवांगपुक लमदमदा कांग्रेस शासन लैरिबसी करप्शन याउदबा सरकार पुरक्सी हारबदी बीजेपी सरकार लहनसी मसिपुनमक मियामगी खुत लैरे हाइबो वाफम थमकी किसी पार्टी के पास नहीं है देश के प्रधानमंत्री नरेंद्र मोदी जी के रूप में सबसे अधिक लोकप्रिय नेता भी भारतीय जनता पार्टी के पास है और ये प्रधानमंत्री जी का भी आप तालियां बजाकर अभिनंदन करिए और देश के हमको दुनिया में सबसे ज्यादा लोकप्रिय नेता
बीजेपी मणिपुर प्रदेश की प्रेसिडेंट की एच चौबना पृथ्वी दा ख्वाइदगी चौबा पॉलिटिकल पार्टी ओरिबसी अमित शाह की लमजिंग मखादनी मणिपुर हुजिक बीजेपी की वॉकर लाख अहुम मिंग चले मियोय लाख मरी रोम एनरोल तौननबा पांदम थमली मिंग चलिबसिंग असिग मनुंगदा मियोय लाख अमरोम दी चिंगी मियोय सिंग गाक्तने हंदक पांगथोकदोरिबा एडीसी मिकलदा बीजेपी ने सोयदना माई पाकनी हाइकी लोइनना मणिपुर दा हुजिक बीजेपी की सरकार लाखपा मतम यौरे हाइबा वफमसु फोंदोकी ngasibi amin shadi ne no mo soidana mo sik dong je ado mo sadim bole tani haibagi khaja madu amgani chinni praja hore christian purama hore muslim purama hore those gartana ISTV पावगदमक एन रंजन अमदी नौरोबम फिलिप्स हाउ ग्राउंड चिंगा मथक पालिबा सरकार असिना सिंगी लमदा मकल अमतगी अवाट पलेहंदना बा खोनादुना लाकली हाइना ngasi साइकल केंद्रगी मनुंगदा नौना साबा आइलैंड सब डिविजनल हेडक्वार्टर गी BDO इंटीग्रेटेड इंफ्रास्ट्रक्चर कॉम्प्लेक्स संगाबगी थौरमदा चीफ मिनिस्टर ओक्रमिबो विना फुंगरुख्रे District Administration Senapati na Sinduna Pangthok Pathoramadada Deputy Chief Minister Gai Khangam Cycle Kendragi MLA Yamthang Haukip amsung Andro Kendragi MLA Shyam Kumar Senapati District ki Makok Thongba official kaya susarukya ke Chief Minister na makataraduna hana layamba subdivisional kuntaret amsung anogba ahum asida administrative ki thabak thoram sing hena mathau tahonana ba BDO office athuba matamda hangdokna ba honaragani miye kharana karup ki oiba khena ba wakal thamni ba si thadoktuna Sako Thorangda Hena Ming Sanchiminasi Fondoke Lamse Akogi Nateba Chief Minister Sunate, Kana MLA Sunate, Governor Sunate, Prime Minister Sunateba Sigi Lamse Ani Subamaputi Gomen Aina Lam Egi Patale Haina Egi Lamam Lay Haina Ay Ashen Mapu di Karigino Tampakta Labamina Kasna Gomen Kagado Shigo adudi aina aigi pata level lamam ai yum lei aina gomi da khasna thi da ai ashem ma pura ba ashem ma pu da ai khasna thi ningai nei tena ami shuba ma pu di gomi ne ba ahum shuba na masi akhoi hai shiba kanda da masi kanana si lamsi ma chet amta yetum mana da pakpa kanon da pur sat ka draba ishorna ishorgi ma pu si ishorni ishor sebani ishor ga dum le hogune ba masi gi da makta da khoi matam khri hingbu se Pukini Nagani Maitini Aduni Adani Igi Lamni Karangai Artasi Karai the Labu Masi Uta I quit the content of the Yemina Seva. Aduni Masidi Yamungai say, Matamana misunderstanding Tonadra, Masina Igi Lamni, Aduna Igi Lamni, Aduna Tonamba Mayamdo, Nasima Pump Stata Sariba Sangariba, Masideta, Mayam Punama, Yamna Kuki, Tidana, Maitai Tidana. Aduga Naga Tidana, Tankunisina, Sin Tidana, Mayam Punama, let us enjoy together. Akoi shorter Mapuda Hajana, Koi Nuksinana, Sana Sinana, Amohana Kanaba Haibache, Masi like Nakoi Nuksinana, Sana Sinana, Lamina Sea, Haidana, Shorgima Pamda, Pratana Tojan Masi. Deputy Chief Minister Gai Khangamna Sarkar asina Singi Lamda Paikaliba Sauka Thorangi Thabak Singbu Miye Khrana Aranba Pau Sandokpa amasung Aronba Pandam Kharagi Makhada Miyambul Lana Lamjingnaba Honaba se Makhatana Tawiganu Fondoke Maruwa officers sing staff miyam sing the Satlaga Lefum Chafum Laitaba Aduga office intinai Laitaba Adugumba inconveniences Mayamado Khayu mitigate Torga Mado working atmosphere create magi batauda uning changna iren jana suju nongda binaba parja seba semhung phana pangthopung naba haiduna piba adugumba facility mayamni asbunu khangi madu matamde soidana officer singnasu changning deba toroi karigi thongdaba office email lere legedaba quarter lerani adigi yam darkar leba mayama security ji tegi ji fencing ningsi mayama lady maya puna makse se khutsinare maramaduna soidana sasongi lamda khara efficiency leina pangthopam ngani haibisi thajabadani Hana DGP Oiramba YJ Kumargi security oina leramba rifleman Wanureng Aimol Misi Singnaningai Oi Thaudosi magistrate inquiry tawgadabani haina J Sina ngasidagi Imphal More lambida kawkiba matam kaktaba banna highway sida gari sing chanakidre ayuk agan badagi hauna ban saugatpa singna palel da thoraktuna gari chatpa thingki palel gi akoibada dukan sing thonglonaki ana ayek tangai fadaba thoram singdi ban asida komthoki J Sigi secretary Martin
Tholung Lamkangna Wainuring Aimol Matanta Sizakibani Haibasi Aranbani Mahapu Kuzil Taurang Tauraga Hatkibani Haibagi Chaung Chingnabale Taudo Sigi Achumba Tidoknaba Magistral Natraga CBI inquiry Tauduna Atuba Matamda Maralabasing Pagadabani Lakidrabagi Imung Manungda government ki Tabak Ama Hapkadabani Dabi Singasi government Tabak Oina on Tokrabadi Zesina Kongjang Handok Heki Mahaki Mihat Sekoyaning de Mahagasi Society Nate Maderni Aduna Masi Magistrate and CBI inquiry Siam Atuba Matamda government Manipur government action Lakat Pidragadi Ekoi JC na Kongjang si Hena Karna Sanction Gini Aduna Masiyam Atuba Matamda government na immediate action si Lakat Pihana Mayam the Paujan Pijadini Sorak Sidat Ze Sigi Matam Kaktaba Infal More Lambi Tingbagi government Kayana Bapurak Padagi Handokre Hadi Ze Sigi Musing Nangasi Nimidang Wairam Deputy Chief Minister Gapamina Duna Yanabasi Purakibani Hari MLA Korungtang Yana Unakibasida Government Ki Maike Dagi Tadosi Matau Karamna Tokibano Haibadu Tidoknaba Magistral Inquiry Tawagani Lakidrabagi Imungda Lupalak Manga Piba Rugi Matung Ina Sanaba Tabak Ama Piba Hainasu Yanare Hari Kangongdana Haurakpa Maina Rice Mill Ani Yauna Dukan Hotel Amadi Barasanba Katara Sakre Tadosi Ngasi Yupung Mapalom Tabada Kesamthong Longjam Lerak Machin the Tokibani Amangata Tokraba Rice Mill Adudi RK Samanandagi RKS Rice Mill Amadi RK Sanatombagi Imoinu Rice Mill Ni Lunana Longjam Ongbi Indiragi Dukan Hotel Amadi Barasandokpa Katarani Dukan Amadi Rice Mill Singasi Samnana Sabani Tadosi Matangda RK Sanatomana Mill Manungda Mayam Tabak Kana Suri Ngaida Lekai Gimina Mai Sakle Haina Laurake Madudagi Kangodana Mai Asi Pak Sana Sandorakibani Nasigi Mai Sakpa Sida Mil Manunga Tamba Pau Amadi Cheng Kaya Amang Ata Tokpada Natana Mesin Kaya Su Amang Ata Tokan Kre Kaya Yamba Mal Chang Mangkre Haibadudi Hauzuk Maki Oinadi Kangmangamdre Fair Service Ki Kangbuna Matam Chana Lakpadagi Ka Hena Amang Ata Tokadabadagi Kanbangamoke Anti-social elements singna apan bapidraba amadi khul-khulgi praja singna mateng pangbirabadi NEC gi makhada paikhaliba project kaya apiba matam yaudana loisinba ngamgani haina Works Minister KS Ratan Kumar na phongdukre Wahuma Singarang All Kasar Road ta Keystone Infra Private Limited na semliba lambi yangsinbagi khongchat ta haikibani khongchat aduda Additional Chief Secretary Navakishore PWD gi Additional Chief Engineer Tiken Sarugyaki khongchat aduda khulgi mi kayana harau tayamna opagaloinana lambi sembagi nungaiba phongdukhe Minister na makha taraduna NEC gi makhada lupa crore marfudani thoi dasmik ani manga changna kilometer humbudarom sangba Zawjang tek tagi rengpang phawbagi lambi ase process yamna leina semgatli khopum dagi rengpang phawbagi lambi sidi law and order na apan bakhara leidi hariba lambi ase ing solution tarat phawbada lusinana ba khonari bani amarom da Bisnupur dagi Nungba Phawbagi lambi ase nimit tarani thabak taram laga lamgi compensation gi matangda yanadaba leibana thabak tapthabani yananaba kana khonade kangpokpidagi tamai phawbagi lambi ase su anti social element kayana thabak suriba miyoi sing phaba punba gari mai thadokpana singba tawbana thabak suba ngamdabadagi hannaba yaure masi tawudanaba khonabiu haike Sayol Masupna Chathariba Fair Service Day Gamari Lainana Ngasi Kantipur Laiba Standard Robert School the Fair Demonstration So Ama Utkre Manipur Fair Service na Standard Robert School ga Kusam Naduna Pangto Kiba Thoramasida Fair Service ki Sub Officer S Ajit Amadi Staff Mangarom na Saruk Yake Thoramasi Sayol Palanasigi Sarukam Oina School da Demonstration Utpagi Thoramgi Manungchan na Pangto Kani Thoranga Mari Lainana S Ajit na Phongdu Kibada Mafam Amada Mai Hek Sakpada Aikoina Ahanbada Kari Tawgadagi Haibasi Mairoi Singda Kanganana Bahonabani Mai Sakpa Haibasi Makal Yami Makal Singasi Karam Bano Haibadu Kangan Bagaloinana Karamna Tengnagadagi Haibadu Kangan Bani Haike
Tha Amarom School Thong Londuna, Kanchipurda Leriba Catholic School, Atubamatanda Thong Hangduna, Mai Tamba Panganbio Haina, Nasi Mahire Amadi Guardian Singna School Mamanga Wakan from Chatakre, Catholic School Local Guardian Association Amadi, Mahire Singna, Sinduna Pantopa Wakan from Maduda, Mahire Amadi, Makogi Mama passing Nasarugiake, Aikoi Mahi Tamba Panganbio, Atubada School Hanganbio, Haiba Wahising, Plekasing the Ike, Mahire Amana Fondorapada, School Tingjinba Asina, Mahire Sing that town as I think Pire. Atuba matamda yanaba purakuna tang kundagi school hangnaba simbiu haike. Akhoi school asi matam sangna sathadana liba se handaki 20 April da satha handuna akhoi school asida hanagi class tawba dumaina tawnaba aizer. Guardian Association gi member mana school thingbagi thabagasi atuba matamda komthoknaba honabiu nakalani da yasinaba purakuna mahire sing mahusagum larik tamba phanganbiu haike. Catholic School Kanchipur ki Mahiri Singh se kamsana singkaba phangtaba adagide kyang kuina kangkana school ji kaba phangdina haibagi tangdang bamalik tabina masdida kuina sin protest tokjabani ada sirip akoina ngasi school je moina kaba phangjabina Mahiri Singh je oi mang batare haibagi waklonda tokpani ada akoina hojik school sida thinjambi ba kogi snok sinwa phumju haisini si school se Singhagadi, Lariba, April 20 Sipo Mununda, schools that team of Timbers of Tupiraga, Masdida, Hanam Sunji, Gabia, and Biona Hazini, Adu Amronda, school authorities in this way. Hariban get April 20 says this the schools Hanaga, my reason Hanam like Tambak and View Haiba, Hilse, authority and the Tozini. Hauzi Catholic School singda Mahiri singna larik tamba phangdriba sigi matangda nongmagi oiba khana nainaba mifam ama Manipur Press Club ta pangthokre Citizen Rights for People's Welfare and Development Imphal na sinduna Mahiri singi mama mapa amasung educationist singi oiba mifam asida retired justice C Upendra amasung social activist Lehau Thabam Sarachandra na chair lauke Catholic School sing April Kundagi Mahusagum class Toba Yananaba Manipur Government Catholic School amasung non-state actor singda Taksin Bahaina Waribloke Catholic School singna admission ki sabsaba policy ama chahi asigi December ama fawbagi manungda putopiu government su Manipur gi private school singi akaknaba admission amasung enrollment policy sembiu haina waribloke Kudakta Catholic School Thingbagi Kongpham Handoktuna Mahire Singi Punsi Kalu Haina Prepakna Thadorokpa Cherol Amana Hairi Haina Ngarang ISTV gi Pauda Haikiba Adu Indi Beki Matunga Mayam Butaram Nokchere Thobal District ki Tenthada Leiba Laishram Sawana Mahakiloina bi Hatli Haina Nihat Patahan Kiba Amade Imung Manungna Laikai Dagi Tanthokiba Adugi Chap Saba Langla Langjin Handakta Putoroktabu Thagat po oina All Manipur Bar Association na lupa lising taramathoi Thauna Phabagi mana oina pikre Nasi Association asigi office ta pangthokpa thoram amada self-masi kusina kibani thoram aduda ambagi Vice President Y Priyo Kumar Advocate S Devan amadi ate office bearer sing susarugya ke wangang kibasingna phungdokna kibada saubagi nupi sire haiduna miyamda phungdok liba mama JC amadi IO gi mathakta Indian Penal Code ki matung ina cherak pi bayai jail da leiraba matungda thoraktuna chawbana mahakiloina bibu miyamda putoktuna police na phagan khiba ase Manipur da ahan bane mob justice na karisu kanaba purakte haibasi chawbagi thodok asina mayek laraba khudamni phongdokhe Saubuna Lekai dagi tantoklaba matungda atopa khul amada wana lenba amade mahaki nupina pamdabagi maramdi lairaba imung oirubanani Nihatpanate haibasi tasengna uningbadagi matam changna miyamgi matenga loinana nawbibu thibani haike Vice President Priyo Kumar na thodosigi matangda police na investigation tawdana chawbagi mathakta pikhiba chorak asi achumbanate ikhan khanthadana bhabna saba wayalni Atay mari lainaba singda matik saba chorak pinanaba honabada ambana angamba mateng pangani haike Mob justice ikhan khanthadana Ektama money, and the other money, and the be around that time, the sister way. Haraga, Maduna, the sister for Koya Day, I would say, Akoigi, Jazzy Simasu, and the Kulismazu, the Yan Ernest, my own Manipuri, Sandui, move the sister, we are the go. Haramina, so much of this. I'm a local way.
Inaubi Kobi Nupi Amana Mahaki Apopiga Lautunaraga Sikre Hajinduna Atopa Nupada Mayum Palambagi Watokta Jenaba Anisubanupa Ti Sanahal Taudoksida Maraleti Haina Sanahalgi Apopina Fondukre Manipur Press Club Pangtopa Paugi Mifam Amada Sanahalgi Apopi Ti Tamuna Inaubiasi Maki Masanupada Jelakpa Matamda Laisabini Fondui Maki Mamagi Mabung W Brozen Koba Amanasu Laisabini Haina Pirakibani Masida Sanahaldi Karisu Kankide Taudoksida Mahaki Masanupasu Jenahalakpasi Yanindi Haiki Ay isa di mana mayam mo ko da pa do mo mayam ko mayam ni isa ka ajal laga hay ni mayam do minam banyana ay ni ay pam de mo na ajal isa ka ito ay basunate adi mo isa basunate kay ko isa basunate mo na isa ka tundin di marano Mang Krabanupi Amabu Sikre Haiduna Mato Mangam Pangtu Krabat Matung Atopanupa Amada Mayum Panduna Leramli Hariba Togasi Police na FIR Lokat Laga Tawoi Daba Charge Seat Amadi Trial da Matam Sangna Tamjin Kibadagini Haina Ward Ki Secretary Sovita Mangkatabam na Fundukre Palace Compound Labor Center for Social Development Ki Conference Hall da Survivor Forum Conflict Widow Forum UNM Ward NEDF PPW IRD Sina Chingba Organization Singyauna Pangto Kiba Paugi Mifam Asida Magna Makha Taraduna Matik Sadraba Police Officer Sing Lautok Laga Anoba Matik Saba Sing Khanduna Kesing Tigat Pada Sijinabiu Amaromda Mob Justice Ki Mangjaba Handak Miyamna Uba Phangle Amade Manipur gi System Amade Institution Sing Fail Oire Haibadu Mayek Sengna Takle Haike Human Right Law Network Manipur gi Advocate Lai Mayum Sivananda Saramana Investigation Chapsana Tawdaba DNA Test Amadi Scientific Oiba Proof Lodabadagi Asigumba Tawdok Tokpani Tawdok Sida Senariba IOgi Matakta Court Wakatuna Cherak Bibayai Haiki Yamna Angakpa Tawdok Ama Oina Ngasi Cherak Court Putorak Pamye Ama Atopa Case Amagi Lakpa Nupi Nupa Sina Makoigi Case Kamari Laina Bondingduna Yomsinduna Fukre Tawdo da victim Oiriba Nupa Masa Adu Handakta Singjame Ketri Lekai Dagi RK Diamond Koba Mir Ama Kongman John Wanda Lekidabada Chene Haiba Rokini Puriba Mir Sing Aduna Handakta Albert Thangsinglung Panmai Koba Mir Ama Sibagi Case Ka Mari Laina Lakpani Albert Hatpada Chenaba Langol Gambiles Tagi Boni Golson Oiraboy Ningduna Mayam Omsinduna Rokibu Court Complex Manungda Pu Sekibani Hadi Assamgi Karbi Anglongda Nupi Oibigi Ikai Kumnaba Mangan Bada Chenaba Army Sing Cherak Piu Haina Ngasi Delhi gi Assam Bhavan Mamangda AIPWA AISA SYC Masat Kuberun Amasung Atay Organization Kayana Khongjang Changsin Kre Abspa Kudakta Mutataga Loinana General Singi Matakta Akan Bacherak Pigadabani Tawdogasi Judicial Inquiry Tawgadabani Haina Dabi Tawre Bharat Pensioner Samaj Manipur gi Mari Subha General Body Meeting Ngasi Kuki in the Pangtukre General Body Meeting Aduda Bharat Pensioner Samaj Delhi gi General Secretary LC Maheshwari Jit Nagaland Pensioner Association Kohima gi President Rukhai Holai Angami North East Bharat Pensioner Samaj ki Vice President TH Yaskulna Maru Oiba Mirsing Wena Sarugya ke Bharat Pensioner Samaj Manipur gi Joint Secretary N Ibohalna Manipur amadi Central Pensioner Singna Thengnariba Awaba amadi Awatpa Kaya asi Sarkar da Haijaduna Bharat Sarkarna approve tawraga Pensioner Singda Phangpham Thokpa Sing Phanganabani haike Bharat Sarkar la Thukiba DA da Samaga Teres Surabasi Huji Manipur gi Pensioner Singna Moktra Phangi Ana Huji Awatpa Taratrati Sam the percentage watna dei Madu Menkapinaba Loinana Akoina Huji Sahi Mapu Surabakanda Akogi Pensioner Singi 20% allowance Habibasi Sahi ni Fu Sudriba Umpumanga dagi Horaga Slave wise wina Sahi Manga da 5% 5% Hapaga Umpumanga Humdra Manga Amsumarfuda Kun percentage of Hindu Manipur State Pensioner Union na Sarkar da Matam Sangna Tanduna Lakpa Pensioner Singi DR Yauna Phangpham Thokpa Sing Athuba Matam da Pithok Piu Haina M2 Amasung MGO gi JSina Sarkar da Taksin Khre Hadi Ukhong Sangdagi Kelvin Mihatta Chenaba Sing Government na ngasi fawba puthok pangamdana leibabu misi asiga mari leinana semkiba JSina pendaba phongdokli Press Club ta pangthokiba paugi mifam amada JSigi Wangangloi ISTV Pakna Miarasi Mioi Amakaktana pangthokpa oiramloi masida Chenaba Sing Government na puthok tuna
चुनाबा चेराक पीगदबनी नत्रबदी जेसीना तुमिना लेरो हरे अखोना दिम्यासे अखोना नियम को नते सिने कोई जेसी की अदुगा पुलिस की रिपोर्ट तगी सो पाउदा लेजे नियम को हापिने हाइदा फान कोदा बगारा नि हसी पाउ पेसंगाइदा केनोददी मी अनि ने मुसु पालेम अखोना दि मसु मी अमना दिस हने ले ब्रह्मा याम द खाजिगा दो पाफमनी मरमदी केल्बिन सिरगा तादन मसिदा यु थपगी कुदम अमद फमदी हाइदि यु थपगी क्लास को चेरन गोयो यु थपने हमे को तो कैदा फमगे फमसिदा Climate Change and Agriculture haibasida nongmagi oiba lawmi singi awareness program ama ngasi ICAR Manipur Center na sinduna center sigi conference hall da pangthokre thoramaduda ICAR Manipur Center gi Joint Director and Prakash Central Agricultural University gi Department of Agronomy gi Professor N Navachandra Singh amadi KVK Imphal West ki program coordinator yauna mari lainaba singna saruk yakhe awareness program aduga mari lainana ICAR Agronomy gi technical officer athokpam nomitana climate change lakpagi matung ina lawmi singda akaiba kaya pirakliba si matau karamna ngakthokadage haibadu khanganana ba program asi pangthokpani haikhe KVK mayam dagi sumoina si singai tin tai dagi si tawi habigi mogi field trip chatpagumba dugumba da paudo phangakpa leiba khuding adugi matung ina su sumaina tai na hainarabani na kai kai thabi ai ka hidak se kai kai kano to bai ai poli habado adugi mayam compile taraga koina farmer da paujen wina piba hai tai duaina oiba service ne District Health Society Imphal East na sinduna District Asa Convention ngase Imphal East ki Chief Medical Officer gi complex ta pangthokre State Health Society Manipur gi Asa Program Manager Haris Songtham Community Mobilizer Business Resource Center North East ki W Imo Singh amasung Imphal East ki Chief Medical Officer Puspa Rai Susarugya ke Imphal East ki Primary Health Center kayagi Asa Singh na sarugyaduna pangthokiba thoramaduda Chief Medical Officer Puspa Rai na haksel gi lamda Asa Singh yaudana thabak mapung phana pangthokpa ngamde haike Mamang sahigi April tang tara Nepal da Gorkha nupi masa ama izat mangan kibabu yaning daba phongdokpa khongchat amada police na nongmai kapada laikhidraba tilak paudel buning singduna ngase All Manipur Gorkha Student Union na sinduna Kangla Tongbi da santigi khongchat amazat kre Kangla Tongbi Government Hindi High School ground dagi haukiba santigi khongchat aduda Mahiroi Singh nupi gi sangstan kayagi miyoi club amade civil society singi luchingba sing susarugya ke All Manipur Gorkha Student Union gi Vice President Pravin Kumar Upetina thokiba thodok adu Gorkha singi kawba ngamloi daba thodok amani haike last year April 17 duda apegi Nepali nupi ama gi izat mangbi bagi aduda protest duda police firing da sikhiba koigi tilak podel gi phone memory da khoina aduga loina mak ate ate sarukya bakanda sokhiba mi khoigi memory da khoina si rally peace rally ama kangla tumbi dagi 4000 fo chakdabane Hauzik Mission School singda tamliba mahiroi singi mayon kaktatnaba honariba singi mathakta miyamgi oiba civil war ama mathau tare haina aina thinkraba KCP poire maitai lopki publicity secretary Malem Nganba maitai gi cherol amana haide sarkar asina thogliba irang asibu matam sana waloisin purakpa ngamdaba asima khunai asibu mangnaba sinbada nakoina na sagatpani Mission School singna su makoina tawkiba aranba thabak thoram sing losinduna thamlaga miyamda utchaiduna leisinbadagi ngasigi phibam si yawarkhibani maikai ahumgi muknabana ngasi khunaida makhatana awaba saiteng piba si athubada laikhai tanana ba honaduna amuk hanna asiguma thodok asi thoktana ba asetpa phiret logadabani hare Lambda masida mob justice ki chanabi ama larakliba se sarkar asigi daita khangdaba section thorang watpana thokan bani haina amuko gi president Dr. Waimani Kumanna phongdokle kwakatil da leiba amuko gi office ta pangthokpa pawgi mifam amada magna makha taraduna hauzik oiriba Manipur gi charang naba phibam asina mahiroi kaya thamoi leita daba ningba kairakpagi mami tare phibam asina aikoi gi naharol da khenaba mami ta daba nate Pumnamagasi sarkar asina masagi daita khangdaba section ba watpana ohenbani masdagi kharadang oirabasu naha singbu achumba lambida lamjingnanaba amukona paikhatpa khongthang oina numinini gi oiba naha singi leadership residential game ama jiribamda pangthuk lunaba mahakna luchingduna kangbu ama hayeng Imphal thadoklagani KMC makhatana atai mafam kayada su pangthuknaba semsari haike Security si yung tong kuding di kiat kuding di yung tong kuding di security lai rai utar
सी लेना सुमाइन मोबिलाइजेशन थोन भा हाइनो से इन अखोई स्टेट गवर्नमेंट ना मसी इनिशिएटिव लौदबा अदुगा मासागी पावर political responsibility अदुगा मागी मसागी तवतो मथौदा माइ ओसिन्दबसे मसिसु डिपार्टमेन्टसिगी प्राइसिगी स्टेट सिगी याना लेव थिबिने खाली Hospital Management Society CSC Hairok Block Health Society Thawal amadi National Health Mission Thawal Block na kusamna duna ngasi Hairok Part 3 gi manung chanba ingang loki nongpok ningthau community hall da lemna layang bagi kem ama pangthukre kem asida ingang lok nakna ba dakna leiba Chandel District ki manung chanba Paringtol khul amasung Koinai Tong khulgi miyam su ana layang gi khudong saba phangan baga loinana hidak langtak sing su yenthoke National Health Mission Thawal Block ke Block Program Manager AK Karnabirna manung hanjina leiba khunja singda ana layang gi khudong saba pina bagi damal National Health Mission na paikat pa khongthang gi sarukam oina kemasi pangthukpani makata na lemna layang bagi kemasi atai mafam singda su sathaki gani haike JSC All Manipur Hill District Contract Basis Association na National Project Sing Thingbagi Khongjang Sangshilaba Phawada Sarkar na tumina laithokpa yaningdaba phongdoktuna tha siki kungi ahing nongyai dagi pung humudani thoigi total ban National Highway singda sangshilagani toiguma sung khongjang asida Imphal Chandel Imphal Churachandpur Imphal Ukhrul amasung Imphal Yunako amadi khongman lesam leiraki miyamgi marakta yanadaba leirambadu waloshin puraktuna Yunako School mahusagum thong hanglagani kaisam thong top leirak leiba MSF ki office ta pangthokpa pawgi mifam amada yanabasi purakle haina phungdokhibani pawgi mifam asida MSF ki advisor thangjam udoi luwang moyangthem subas MSF ki president Sirajuddin Yunako gi managing director and irabanta lisam leiraki mihut oina W Kesbara chingbana sarukya ke advisor udoi luwang na Yunako school boycott tawduna lakhiba asigi matangda MSF na local club ahum amadi pradhan yauna ahan bagi oina yanakraba matung ngasi ani suba oina lisam leiraki miyamga punna bab taminaraba matungda miyoi bagi minung sigi makhada yanaba asi purakhibani mama mapa oiba singna mahiroi singbu school da jingnaba amata yaudana mahusagum tharaknaba apil tawke ngarang mak aduga ngasi mak akoi lisam leiraki nungsijarba ichininau punamaka ade Yunako authority ga akhoi ga punna phaminaduna lairamba chayetnaba aduga yanadaba punamaksin istu ngasidi loinabak yam thamoi sengna yanare karingba chayetnaba amta leitre school si normally hangbada akhoi punamangna yanare Yunako gi managing director and irabantana MSF na lawakpa warep ikai khumnagani haike lisam leiraki mihut oina sarugya khiba W Kesbana Yunako amadi lisam leiraki miyamga yanadaba leirambadu condition amatta yaudana yanare loinana Yunako school amadi Yunako office ki mathakta thamlamba laikai gi athingba adu lauthokle haike MSF ki president Sirajuddin na Yunako da thamkiba point mapan gi manungda nipan yanaduna chatkhraga mafamdu gi miyamda khangandaba amadi MSF ta matam sana pau piraktabana laikai miyamna Yunako school da amang ata thokan khibani club ahum da pressure pikhiba laikai gi pradhan da nupi oibigi ikai khumnaba yaudaba wahai wata sijina khibasu leite haike Sector State na pradhan da ahian ba nupi oibigi jet khungaw bo phangang hai bado ko na pradhan da phone tawkhiba leite isamangna aduga madu makoida hairiba makoina ngamaktaba kay hai tai ko gi loshana bola ba wafam adu ngamaktaba degi MSF da adu babadram tawsinduna ko gi yamna phajaba approach ta Yunako amadi lekai club singa punna ya senna bola ba changchil ba khungjang adu moina ngamaktaba de maduda thaiwina na koina na maduda version tawega irang si loshana ba banda ba club ki thoburan biri ba president secretary si amadi pradhana MSF da badram tawabadu mukti ai shamang madu ya janinde Catholic School singda athingba thamliba sing handoktuna April kunmathoi fawbagi manungda hangdoktuna mairo sing mahusagum lairik tamba phangangadabani haina emsuna phongdokle emsu meloi sangda pangthokiba pawgi mifam amada union gi secretary general Manjit Sarang themna phongdokhibada school thingjinba thawong emsuna yaningde masi education gi right matpani government na tumina laithokpa thawong pende mairo khunaibu khulai oina sijinaba emsuna hakjina lawi school sing asida tamliba mairo singi mama mapa singna April 12 dagi school kahan binaba apil tawke
तांग कुमाथोई फाउगी मनुंगा कैथोलिक स्कूल सिंह थमलिबा थिंगबासी तखोक्तबा थोलगदी मणिपुर महिरोई सिंगल पुमलो एमसु गु वॉलंटियर सिंह हेमेंचन सेमकांदा स्कूल सिंह सेंजर कांदा कोई ngang सिंह महिरोई सिंह लाइक तमनबा कोई ngang न वसम साजरे लोइना कनागुंबा लुप सिंह असु थमलिबा थिंगबासी लथोक पिनबा एमसु की साइटगी अकनबा अफम थमजरी लोइना हजिफावदा गवर्नमेंट चपचाबा रेस्पोंसिबिलिटी अमा फिक्स तौद्रकांदा छात्र सिंह विक्टिमाइज तौनबसी गवर्नमेंट सिंह असोइबा लंगानी है वफम से एमसु की साइटगी थमजनिंगी खुराई कोनसम लेकाई साकत थौरांग नुपी लुप अमसुंग खुराई खोमिदोग एंटी ड्रग एसोसिएशन ना ड्रग योनबा अमसुंग चाबा मी अहुम फारगा वारक वातेम तौरब मतुंग इमुंग मनुंगदा खुसिनख्रे हरे मयाई काबनी सापुनमक्से थिंगबदा मयामना मतेंग पांबियु अदुगा योनबिरिबा जिंजु तोपीरो हाइदना अखोइना अकनबा स्लोगन मयाग लोइना गरा अहि तुपा कोइ तुंदा सादना अखोइगी खुराई कोनसम लेकाई अखोइगा अदगी सिरि कइनो मपान मुस्लिम सिनिनाउ जुजाइ दिजा खाइदना निसा योनबा कांबुजु तेंपांबिरो अखोइना अकनबा स्लोगन लोइना अखोइगी सिनिनाउ मयागना अहि तुपा अखोइजे मैरागी लेदिन जजै बिष्णुपुर पुलिस कमांडो अमसुंग तरांथे सुबह बिहार रेजिमेंट की अपुन बकांगबु अमना ngarang प्रीपाक प्रो की कादर अमा फारे हरे पुलिस डिपार्टमेंट की पीआरओ की चेरोल अमना फागलबा मी अदुदी तखेलंबम गोगो सही कुंथ्रानी थोय अपोक पसन रमनी नाइखोंग खुलेन ममांग लेकाई दगिनी महांगना हाइदोरकपदगी 9mm पिस्तौल अमा मरु अमगा फंगले हरे Manipur State Legal Services Authority amade Churachandpur Legal Services Authority na sinduna Sagang Government High School da Legal Literacy Awareness Campaign pangthokpaga loinana Legal Aid Clinic amasu Justice Khwerakum Nobin hangdokre Thamasida Manipur State Legal Services Authority ki Member Secretary CS Rajachan High Court ki Registrar S Sartosu Sarugyakhe Kairang Chingya Mamang Lekai Dagi Muhammad Adan Giloinabi Chay Kunma Thoirom Surabi Thoibi Kobi Mauna Ama Jatkibatang Tarani Thoigi Nungtilda Mayum Dagi Tokibadagi Ngasi Fawba Thiba Kangre Haina Imung Manungna Hangang Police da Wakat Kre Kanaguma Singna Hari Banu PSC Tengarabadi Manakna Police Station Natraga Mobile number 8730838740 da Pau PBU Hari Ngarang BDF ki economic blockade manungda Senapati district ki manungda Guwahati dagi Imphal thorakpa port puba gari taret Kalapahar Kethel Manbi da blockade sagatpa singna thugaibada amangata thokon khre blockade manungda amangata thokiba sigi daita Manipur sarkar na pugadabani haina All Manipur BDF Welfare Association ki cherol amana phongdokle amaramda BDF singna sangshiliba khongjang manungda district mapan gi mafum kharada namduna officer kharana duty tawhaliba BDF singi matakta hayeng dagi association ki kangbuna miyeng sangba horagani hare Cultural Forum Manipur na tongan ba culture gi lamda kathoklaba saknai raba mi singda pigadaba mana sing lautukre Cultural Forum Lifetime Achievement Award pinana ba lautukraba sing adudi pungda khatri mayum amuyaima North Isaida Ningthozam Itomasa Kongjom Parvada Namairakom Ongbi Iveni Sumang Lila da Sagol Jati Lai Harawada Wahengbam Lukhoi da piragani Me taratareta pangthokadaba forum gi Yankhaitara Suba Foundation Day nimitta mana sing ase lanthokani hade How's sana bagi pau Nasir sana bagi pau da veteran football Manipur Veteran Football Association Sinduna Sahiya Sigi Taratare Suba Challenge Cup Veteran Football Tournament Team Kunna Group Mari Thokna Khaidokuna Ngasidagi Imphal gi Mapal Kangjebungda Hokre Audopagi Tharamda Government ki Consultant RK Nimai All Manipur Football Association ki President P Ragumani CAFNPD ki Revenue Secretary ki Radha Kumar Imphal West ki DC Ningthozam Geoffrey Amadi DIG Range 1 IK Muibana Tharamapusingoi ki Tournament asigi ngasi sanakiba ahanba match ta Football Veteran Welfare Association FVWA Mapal Kangjebung All Thamaiban Veteran Football Association goal amata chanadana draw chatkre hayeng nungthil pungani ga minute 10 manga tabada ahanba match oina TVSFA tabungkok amadi UVSA Lilong Chajinga sanaragani anisuba match nungthil pung ahum makhai tabada Basal Nambul Mapal amadi NCDA Khongampat ka sanaragani
कुंतरे सुबह सब जूनियर अमदी कुनिपान सुबह जूनियर बॉयज स्टेट सॉफ्टबॉल चैंपियनशिप की विनर यूकेसी साइटोन ओइख्रे मणिपुर सॉफ्टबॉल एसोसिएशन सिंधुना खुमल लंपाक स्पोर्ट्स कॉम्प्लेक्स दा टीम 13 सरुक यादुना चथरिबा कुंतरे सुबह सब जूनियर अमदी कुनिपान सुबह जूनियर बॉयज एंड गर्ल्स स्टेट सॉफ्टबॉल चैंपियनशिप सॉल्यूशन ख्रे लुसिंदगी थरमदा इंफाल म्युनिसिपल काउंसिल वार्ड नंबर 14 के काउंसिलर एस रिटा मणिपुर सॉफ्टबॉल एसोसिएशन के प्रेसिडेंट टीएस महेंद्र प्रताप मणिपुर ओलंपिक एसोसिएशन के वाइस प्रेसिडेंट जीए इपोपिसक शर्मा यूथ अफेयर्स एंड स्पोर्ट्स के स्टोर ऑफिसर के शांति कुमार सुसरुगिया के टूर्नामेंट असिगी साना की सब जूनियर बॉयज के अरोब मैच यूकेसी साइटोना सनफ्लावर नारायण कोंजनबू रन 13 माइचिब पीखे जूनियर गर्ल्स की अरोब मैच के सानखिबदा IRYC कैसामपाट लेमजम लेकाइना यूकेसी साइटोनबू रन 3-0 जूनियर बॉयज के अरोब मैच यूकेसी साइटोना सनफ्लावर नारायण कोंजनबू रन 13 माइथिब पीदुना टूर्नामेंट असिगी विनर ओइखिबनी विनर ओइरबा रनर्स अप तारबा टीम सिंगदा ट्रॉफी का लोइनना सर्टिफिकेट सिंग खुशिनखे यूनिट 13 की नुपी मसा नुपा मसा सानरोई चहुम निफुमाथोइना सरुक यादुना खुमल लंपाक स्पोर्ट्स कॉम्प्लेक्स इंडोर स्टेडियम चथरीबा 13 सूबा गवर्नर्स ताइकोंडो कप की केजी 51 मखागी कैडेट गर्ल्स की सानखिबदा NSA की हेलेना केजी 53 मखागी सब जूनियर गर्ल्स की सानखिबदा ISTA लांगजिंगी KS बबिनाना अहान बताख्रे केजी 22 मखागी सब जूनियर गर्ल्स की सानखिबदा यूनिट असिगी NG असाकिरना अहानबा टी रेजियाना अनिसुबताख्रे केजी 94 मखागी जूनियर गर्ल्स की सानखिबदा नेशनल स्पोर्ट्स एकेडमी की ओ खुमलैमा UTA कैसामथोंगी S पुष्पातोलिना अनिसुबताख्रे केजी 94 मखागी पांथोखिबदा PTA की पेटनाना अहानबा अमदी नेशनल स्पोर्ट्स एकेडमी की TS इनाउबिना अनिसुबताख्रे केजी 94 मखागी कैडेट गर्ल्स के सानखिबदा UTA कैसामथोंगी आइस रेकिना अहानबा अमदी IMRTA क्वाकथेल की T विलियम चनुना अनिसुबताख्रे केजी 51 मखागी पांथोखिबदा UTA कैसामथोंगी प्रियंकाना अहानबा ISTA लांगजिंगी N अंजुबलाना अनिसुबताख्रे केजी 94 मखागी सीनियर फीमेल्स की सानखिबदा UTA कैसामथोंगी CS मलंगानबी चनु अमदी SIRC की A अंजंतीना अनिसुबताख्रे केजी 19 मखागी सब जूनियर बॉयज की सानखिबदा IMRTA क्वाकथेल की W सचिन्ना अहानबा अमदी नाउरिया की M केनेडीना अनिसुबताख्रे ये स्कूल कांकुना सिंधुना ये स्कूल चिंगा खमनेरक्ता लैबा श्री श्री गोपाल देव मांडोक्ता तीन तरेना ग्रुप अनि थोकना खाइदोक्तुना चथरीबा 13 सुबा प्लेयर्स ट्रॉफी मिक्स नुपी कांकुट लीग कम नॉकआउट कांग टूर्नामेंट की सानखिबा मैच गोपाल देव ये स्कूल ना लासाल लेमपोपम्बु पांजल 13 कापटुना माइथिबा पिख्रे हिमाचल प्रदेश के धर्मशाला चथरीबा 53 सुबह नेशनल मास्टर एथलेटिक्स चैंपियनशिप की ngasi humni chanba fawbada manipurna punna medal 34 लौख्रे ngasi पांथोखिबा सही मरफु मथकी जेवलिन अमदी डिस्कस थ्रो दा M रूपोबतीना गोल अनि S मोटलारना चही 55 मथकी 100 मीटर हर्डल दा TS स्कूलना चही 35 मथकी शॉर्ट पुट्टा A मानबीना चही 35 मथकी मीटर चहुंगी हर्डल दा E बेंपिसकना चही 35 मथकी मीटर चहुंगी हर्डल दा MG नाजिमुद्दीनना चही 35 मथकी मीटर लिसिंग 10 लमजेल दा आइस बिनोना चही 35 मथकी जेवलिन थ्रो दा A नुपी मसाना चही 35 मथकी मीटर चनी की लमजेल दा CS रंजितना चही 55 मथकी मीटर चामरी की लमजेल दा खेल चोंगथामना चही 50 मथकी मीटर चामरी की लमजेल दा T बिदुना चही 35 मथकी मीटर चामरी की लमजेल दा गोल लौख्रे हौजिक फावदा मणिपुर गोल 94 सिल्वर 13 ब्रॉन्ज 3 पुन्ना मेडल 94 फंगदुना चटली मागलम चथरीबा फर्स्ट मागलम महादेवा विलेज ओपन वॉलीबॉल टूर्नामेंट की सानखिबा मैच VSA मोइदांग पोकना KGYC खाइदेंबु सेट 3 ISYDCCL हैक्रुजमना YBA ngairangbambu सेट 3 NYVA नाउरेमना YIGC कोथौजम्बु सेट 3 सिनोदा अमदे UWTWC उचिवाना गैलेक्सी यूरेमबम्बु सेट 3 सिनोदा माइथिबा पिख्रे तरु सुबा NEC डॉक्टर T आउ दा रेफरी ओइनाबा मणिपुर दगी M निमाय अमदी N अरुण कुमार AIFF ना खलगले
All Moirang Football Association ki nong na thaupugadaba miyoi kuntramapan khankre. President da M Prithviraj, Working President da M Raju, Vice President da K Rajeni. Karen Bikok Youth Sporting Club na Sinduna Club asigi volleyball ground da team Nipana group ani thokna khaidokuna chathariba first at level cash prize veteran volleyball tournament ki ngasasana kiba tongan ba match singda KYSU Karen Bikok na SV Infal Isbu set ahum sinoda SBM Oinamna KPL Infal Isbu set ahum amada amade PBM Wangjing Savarna YPA Hiramaibu set ahum sinoda maitiba pikre tournament asigi ahanba semi final da SBM Oinam amade MLVA Marylambiga sanaragani anisuba semi final da KYSU Karen Bikok amade KPL Infal Iska sanaragani. Team Kunmangana Saruk Yaduna Lamdeng Kuno Lampakta UPIC Lamdeng Kuno Sinduna Chathariba Ahan by UPIC Cup 9 aside men junior open football tournament ke Nasisana Kiba Ahan by Metsta VSA Moidang Pok Amadi MLS Pachoy goal amount Janaduna draws at Cray Anisuba Mestasu Langzing United Amadi NIS Yankani Toy goal Amata Sanaduna draws at Cray. However, Damaru Mukana Nini ki concept ka BJP ki National President amadi General Secretary Imphal da thungnare North East BJP ki sarkar leirabadi center na thadarakpa santhang khudingmak praja singna mapung phana kanaba phangani haina Amit Shah na phonglukre Paliba sarkar asina singi lamda makhal amatagi awatpa lehendanaba honaduna lakli haina Chief Minister Okam Ibovina phonglukre amadi Taratare Suba Challenge ka veteran football tournament team kunna saruk yaduna ngasidagi mapal kangjipungda hokre ngasi goina di ISTV na pizza pawng tang solution jare miyang tabiri basingbo am kahana kurum jare